ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨ ꯂꯩꯔꯦꯜꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯆꯨꯝꯂꯦꯟꯒꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯋꯥꯟꯈꯥꯡꯅꯗꯨꯅ ꯅꯥꯝꯃꯅ ꯀꯣꯜꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯦꯜ ꯀꯣꯜꯂꯤꯕ ꯆꯨꯝꯂꯦꯟꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯃꯥ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯕꯥꯊꯔꯨꯝ ꯆꯪꯂꯒ ꯕ꯭ꯔꯁ ꯇꯧꯔꯒ ꯃꯥ ꯑꯃꯨꯛ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯁꯨꯝꯁꯤꯠ ꯑꯃꯨꯛ ꯊꯤꯗꯨꯅ ꯃꯥ ꯇꯞꯅ ꯇꯞꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯇꯥꯁꯤꯟꯕ ꯍꯧꯏ꯫ ꯁꯤꯠꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯩꯕ ꯍꯧꯔꯛꯏ꯫ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯨ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯇꯣꯛ ꯇꯩꯊꯣꯛꯂꯒ ꯃꯥ ꯀꯥꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯕꯥꯊꯔꯨꯝ ꯆꯪꯂꯒ ꯏꯔꯨ ꯂꯨꯖꯊꯣꯛꯂꯒ ꯂꯥꯏ ꯙꯨꯞ ꯊꯥꯅꯕ ꯇꯧꯏ꯫ ꯃꯥꯒꯤ ꯀꯣꯜꯂꯤꯛ ꯑꯍꯟꯕꯗꯨ ꯎꯄꯨꯗꯒꯤ ꯄꯨꯊꯣꯛꯂꯒ ꯆꯟꯗꯣꯜ ꯃꯆꯨꯗ ꯃꯄꯥꯟ ꯔꯦꯠꯅ ꯀꯣꯠꯄ ꯁꯨꯠꯇꯨꯃꯒ ꯁꯦꯠꯂꯒ ꯃꯀꯣꯛ ꯈꯤꯇꯪ ꯀꯨꯞꯂꯒ ꯃꯈꯥꯗ ꯀꯨꯝꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯃꯔꯥꯡ ꯀꯥꯏꯅ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡꯗꯨ ꯍꯦꯛꯏ꯫ ꯃꯟꯗꯤꯔ ꯂꯩꯕꯒꯤ ꯅꯥꯀꯟꯗ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯠꯂꯤ꯫ ꯃꯥꯅꯗꯨ ꯀꯠꯂꯤꯉꯩꯗ ꯃꯃꯥꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯂꯒ ꯁꯨꯔꯖꯗꯦꯕ ꯏꯄꯥꯕꯨ ꯈꯨꯔꯨꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯐꯦ ꯇꯧꯖꯩ꯫ ꯂꯩꯔꯦꯜꯁꯨ ꯏꯁꯣꯔꯗꯨꯕꯨ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯂꯩꯊꯣꯔꯛꯄꯗ ꯃꯃꯥꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ "ꯏꯃꯥ ꯍꯧꯒꯠꯂꯕꯣ?" ꯕꯦꯝꯃ ꯏꯆꯥꯗꯤ ꯌꯥꯍꯧ ꯉꯜꯂꯤꯗ꯫ ꯍꯩ ꯍꯌꯦꯡꯈꯩꯗꯤ ꯁꯨꯃꯥꯏꯅ ꯉꯟꯅ ꯍꯧꯒꯠꯂꯛꯀꯅꯨꯀꯣ, ꯅꯁꯥ ꯁꯣꯛꯅꯕꯅꯤ꯫ ꯅꯪꯅꯕ ꯑꯗꯨꯝ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯏꯕꯨꯡꯉꯣꯅꯅꯦ ꯑꯃꯨꯛ ꯏꯁꯧ ꯇꯧꯔꯛꯀꯅꯤꯀꯣ꯫ ꯆꯪꯉꯣ ꯅꯥꯐꯤꯒꯗꯨ ꯍꯣꯡꯗꯣꯛꯂꯨꯔꯣ, ꯏꯔꯨ ꯂꯨꯖꯔꯒ ꯏꯃꯥ ꯆꯥꯒ ꯂꯣꯟꯕꯤꯔꯛꯂꯒꯦ꯫ ꯌꯥꯅꯤꯗ ꯏꯃꯥ, ꯑꯩ ꯁꯨꯝ ꯂꯣꯟꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯔꯦꯜꯁꯨ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯒ ꯐꯤ ꯍꯣꯡꯉꯤ꯫ ꯄꯨꯡ 5 ꯈꯤꯇꯪ ꯍꯦꯜꯂꯛꯏ꯫ ꯆꯨꯝꯂꯦꯟꯁꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯄꯤꯀꯞ ꯊꯣꯛꯂꯛꯄꯅꯤ꯫ ꯅꯥꯀꯟꯗ ꯂꯩꯔꯦꯜ ꯂꯩꯔꯝꯗꯕꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯂꯩꯔꯦꯜꯁꯨ ꯐꯤ ꯍꯣꯡꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯥꯛꯄꯗ ꯆꯨꯝꯂꯦꯟꯅ ꯏꯈꯪ ꯈꯪꯅ ꯍꯧꯒꯠꯂꯛꯄꯗꯨꯗ "ꯀꯩꯗꯧꯔꯒꯦ?" ꯆꯨꯝꯂꯦꯟ ꯐꯠ ꯌꯦꯡꯂꯛꯄꯅꯤ꯫ ꯂꯩꯔꯦꯜꯗꯨ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯈꯥꯏꯕꯤꯗ ꯃꯄꯥꯟ ꯔꯦꯠꯅ ꯍꯛꯄ ꯃꯨꯒꯥ ꯁꯨꯠ ꯑꯃ ꯁꯦꯠꯂꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯆꯨꯝꯂꯦꯟ ꯉꯥꯏꯍꯥꯛꯇꯤ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ "ꯁꯤꯗ ꯂꯥꯛꯑꯣ." ꯂꯩꯔꯦꯜꯁꯨ ꯏꯆꯝ ꯆꯝꯅ ꯆꯪꯂꯛꯏ꯫ ꯃꯁꯝꯗꯨꯁꯨ ꯆꯣꯠꯂꯤ ꯄꯨꯟꯁꯤꯜꯂꯤ꯫ ꯆꯟꯗꯣꯟꯅꯤ ꯀꯩꯅꯤ ꯆꯨꯝꯂꯦꯟꯅ "ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯧꯒꯠꯂꯒ ꯏꯔꯨꯒ ꯂꯨꯔꯝꯃꯤꯕ?" ꯀꯨꯏꯔꯦ ꯀꯩꯅꯣ ꯑꯩꯗꯤ ꯃꯈꯥꯗ ꯋꯥꯏꯔꯝ ꯉꯁꯤ ꯁꯦꯡꯗꯅ ꯙꯨꯞ ꯀꯠꯄ ꯐꯥꯎ ꯂꯣꯏꯔꯕꯁꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯂꯩꯔꯦꯜꯒꯤ ꯋꯥꯗꯨꯗ ꯆꯨꯝꯂꯦꯟ ꯐꯨꯛ ꯍꯧꯒꯠꯂꯒ "ꯗꯣꯟ, ꯉꯟꯇꯥꯅ ꯀꯩꯒꯤ ꯍꯧꯒꯠꯂꯤꯅꯣ? ꯍꯌꯦꯡꯗꯒꯤ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯄ ꯌꯥꯔꯣꯏ꯫ ꯄꯨꯡ 6:30 ꯁ꯭ꯋꯥꯏ ꯃꯅꯨꯡꯁꯤꯗ ꯍꯧꯒꯠꯂꯣ꯫ ꯑꯉꯟꯕꯁꯤꯗ ꯅꯥꯀꯣꯛꯀ ꯇꯨꯝꯃꯨꯏꯔꯣ? ꯅꯥꯔꯛꯑꯗꯤ ꯀꯃꯥꯏ ꯇꯧꯅꯤ?" "ꯑꯁ ꯀꯩꯁꯨ ꯅꯥꯔꯣꯏꯕ, ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ." "ꯂꯝ ꯍꯦꯟꯒꯅꯨ, ꯂꯥꯛꯑꯣ ꯅꯁꯝꯒꯗꯨ ꯀꯪꯍꯜꯂꯨ ꯂꯥꯛꯑꯣ." ꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯤ ꯆꯨꯝꯂꯦꯟ꯫ "ꯑꯗꯨꯝ ꯀꯪꯖꯅꯤꯌꯦ, ꯑꯩ ꯃꯈꯥꯗ ꯆꯥ ꯂꯣꯜꯂꯨꯒꯦ." ꯂꯩꯔꯦꯜꯅ ꯍꯥꯏꯔꯤꯗꯨꯒ ꯇꯥꯗꯦ ꯆꯨꯝꯂꯦꯟ ꯂꯩꯔꯦꯜꯒꯤ ꯃꯁꯝ ꯑꯆꯣꯠꯄꯗꯨ ꯇꯋꯦꯜ ꯑꯃ ꯄꯥꯏꯔꯒ ꯇꯞꯅ ꯇꯩꯊꯣꯛꯄꯤ꯫ ꯑꯗꯨꯒ "ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯣꯏꯅ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ? ꯄꯨꯡ ꯀꯌꯥꯗ ꯀꯃꯥꯏ ꯇꯧꯔꯒ ꯆꯥꯗꯣꯏꯅꯣꯗꯣ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯗꯧꯕ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯏꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯅ ꯌꯦꯡꯁꯤꯜꯂꯗꯣꯏꯅꯤ." "ꯈꯔ ꯄꯨꯔꯛꯏ, ꯀꯩꯁꯨ ꯌꯥꯝ ꯆꯥꯗ꯭ꯔꯦꯗ, ꯍꯤꯗꯥꯛꯀꯤꯗꯤ ꯚꯤꯇꯥꯃꯤꯟꯒꯨꯝꯕ ꯑꯣꯏꯅ ꯑꯅꯝꯕꯅ ꯊꯛꯏ." "ꯁꯦ ꯌꯥꯔꯦ, ꯁꯝꯖꯤꯠꯁꯤꯅ ꯍꯥꯠꯇꯣꯛꯑꯣ." ꯂꯩꯔꯦꯜꯁꯨ ꯁꯝꯖꯤꯠꯇꯨ ꯂꯥꯝꯂꯒ ꯍꯥꯠꯂꯤ꯫ ꯆꯨꯝꯂꯦꯟꯅ "ꯑꯩꯁꯨ ꯕꯥꯊꯔꯨꯝꯗ ꯆꯪꯈꯤꯒꯦ, ꯂꯩꯔꯝꯃꯨꯀꯣ." ꯂꯩꯔꯦꯜ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯆꯨꯝꯂꯦꯟꯁꯨ ꯕꯥꯊꯔꯨꯝꯗ ꯆꯪꯈꯤ꯫ ꯂꯩꯔꯦꯜꯁꯨ ꯃꯁꯝ ꯍꯥꯠꯄꯗꯨꯃꯨꯛ ꯂꯣꯏꯁꯤꯜꯂꯒ ꯃꯈꯥꯗ ꯁꯠ ꯀꯨꯝꯂꯛꯏ꯫ ꯃꯥꯅ ꯀꯨꯝꯂꯛꯄꯗ ꯃꯃꯥꯗꯨ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯃꯥ, ꯑꯩ ꯀꯩ ꯇꯧꯔꯛꯎꯒꯦ?" "ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯣ, ꯅꯅꯦꯁꯨ ꯂꯥꯛꯑꯅꯤ꯫ ꯏꯟꯁꯥꯡꯁꯤ ꯁꯦꯝꯖꯤꯜꯂꯧꯁꯤ꯫ ꯀꯪꯂꯥ ꯌꯦꯟꯁꯤ ꯌꯦꯟꯗꯦꯝꯁꯤꯒ ꯀꯥꯡꯁꯣꯏ ꯊꯣꯡꯖꯤꯜꯂꯁꯤ꯫ ꯉꯔꯥꯡꯗꯤ ꯉꯥꯗꯒꯤ ꯌꯦꯟꯗꯒꯤ ꯅꯣꯏꯒꯤ ꯄꯣꯛꯇꯒꯤ ꯇꯞꯇꯥꯏꯅ ꯂꯩꯔꯤ." "ꯍꯣꯏ ꯏꯃꯥ." ꯂꯩꯔꯦꯟ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯇꯞꯅ ꯁꯦꯝꯕ ꯍꯧꯏ꯫ ꯆꯨꯝꯂꯦꯟꯁꯨ ꯃꯈꯥꯗ ꯀꯨꯝꯂꯛꯏ꯫ ꯃꯃꯥꯅ ꯆꯥꯗꯣ ꯍꯩ꯫ "ꯕꯦꯝꯃ, ꯆꯥꯁꯦ꯫ ꯃꯃꯥꯡꯒꯤ ꯁꯪꯒꯣꯏꯁꯤꯗ ꯅꯣꯏ ꯕꯕꯥꯒꯤꯅꯦ ꯃꯃꯥꯟꯅꯕ ꯈꯔ ꯂꯩꯈꯤꯕꯅꯤ, ꯑꯗꯣ ꯅꯪ ꯑꯝꯇ ꯄꯤꯔꯨ ꯂꯥꯛꯑꯣ." "ꯍꯣꯏ ꯏꯃꯥ." ꯂꯩꯔꯦꯜ ꯆꯥ ꯀꯞꯇꯨ ꯇ꯭ꯔꯦ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯏ꯫ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯗꯨꯗ ꯄꯤꯔꯝꯂꯒ
Leirel amuk imungda sanglai. Mama Nasadu Jumlinga moy ahumgi amuk haireklaga dining table mathaktuda thami. Bema, ore noy somgi mi lakpado kaya lakpa khotpado pau phajna phaunaro. Asapot kado nana kai tawningbado ibungoga phajna tanaro ko. Hoi ma. Asumna sum matam khrausing khiduna mapam chakawbasu loisinkre Jumlensu thabak kaba haure. Leirelsu yumda sum laitu saruk Jumlena master tawtho haiduna haire. Leirelna tamna khanasi haiduna leire. Nongma numidang amani Jumlendu ngasidi mamanaba magi Sasti puja ma chatluraga halakpani khitangsu thengdokre. Mana kada changlakpada Leireldi nungaina tumduna leirami. Jumlendu tumlibi Leirelda nushina yenglaga dress hongdoklaga bathroom da sangkre. Adu phawbada Leireldu khitang phawbu lenglakte. Yam nungaina tummi Jumlendu masinda. Nupini midi awama puroiba halakdri bawba chabadu musangdagi ngai. Koidi mikap thokpudi laraidana lengmu lengakti pelab. Si hairaga sofa lariba domda amung lai. Table mathakta uptun lariba chaktu mu yengi. Chaktu plate ani surambaduda Jumlendu mamitu shuktak yenglai. Aduga bedroom da mu changlai. Tumlibi Leirelgi manakta sangsilaga hawdokpirai. Don, tabro. Don, tabro. Leirel khumlakte adamuk nungaina tummi Jumlen masa kitang nondaraga Leirelgi masada nonglaga. Don, si haibani. Hogolo, tabro. Leirelsu masi kitang lenglai aduga mamitu pangningda boy. Dada halaba. Nangi saka sada kai nungaina tumo leiramido kamaina no. Hogolo lo, chak chaurasi. Leirelsu tumlambadagi yam tanna tande mande haugalai. Jumlen hana sofa karom chatli. Leirelsu hakang wawasalaga matung inai. Aduga Jumlengi manakta nakna sangsilaga phami. Mama mitu adamang uiri. Mana tawrib mawongdu Jumlena chaklukto hangdoklaga yenglakpada leiramliba Leirelgi mawongduda haifet tamak noi. Don, si mitsingusi. Lao, chaksi khara sarasi. Leirel uiri duma khumlai. Ai saroige chaningri. Dada zaro ai ngaibigi. Kaino kai chasilurge nangbo. Si chakho amani sausi ai inbirage. Jumlen chakta khothaduna totli aduga ahanba sakhomdu Leirel dahana inbirai amadusu uiri adumuk sarai. Ayeng kaidi aini thenglalasu mahoiga tawragane chak chathomuko ai ngairungano. Nang hidak langthakto matam sana sadaba yadabani. Nangna ngairi hairadi saina phone tawru yadro. Hojik phawi dak chadradi kamai tawnina. Si haina Leirelda chaksu damuk illi. Amadusu kathoklaga adumuk sari. Ai ngasai maga numidang wairamda kaykayna miyam chasiluri. Aduna kem chaningdraba hidakidi sari. Sangong glass ama thaklaga hidaksu chaba matam loisileda. Masang phanayam kakre. Amuksu Jumlena sak ilai. Leirelna yari ui. Dadadi chasu chade. Aingoda sum illai. Aisu pukpudi thantangali. Ado hayeng kaisu marakta aina thengasu adum chathomuko. Ai thengadaba oiradi adum hairake. Adugane thengdanabadi honagi. Ngasaidagi uirum taroma Leireldu mamitu patpanglaklaga. Da nang yu thaklakpra. Jumlena Leirelda yenglaga. Airo thakdeda. Is haijilisi yengo. Ahaka modudi yengi. Jumlensu noklaga. Hairaga sangsili. Kana kamu hairaga changsili du kaino. Si thakla amniba ai khangi. Jumlensu chaga totpadu chana sana. As thakti miton. Aina phagi tawbani nanglaknabani. Asengwai ngasidi thaklakteba. Asi hairaga Leirelda ilamba chak plate tu mana dum chathoi.
ꯂꯩꯔꯦꯜ ꯄ꯭ꯂꯦꯠꯇꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯆꯥꯛꯇꯣ ꯄ꯭ꯂꯦꯠ ꯑꯃꯗꯨꯗꯒꯤ ꯑꯣꯏꯅ ꯆꯥꯎ ꯌꯥꯗ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩꯅ ꯆꯥꯕꯗꯨꯕꯨ ꯀꯩꯒꯤ ꯆꯥꯔꯤꯅꯣ? ꯅꯪꯅ ꯆꯥꯔꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯁꯦ? ꯐꯠꯇꯦ ꯍꯥꯏꯅꯩꯗꯨꯗꯤ꯫ ꯐꯩ ꯐꯩ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯅ ꯌꯥꯔꯤ꯫ ꯁꯤ ꯍꯥꯏꯔꯒ ꯆꯨꯝꯂꯦꯟ ꯆꯥꯛꯁꯤꯡꯗꯨ ꯆꯥꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯟꯗꯣ ꯐꯥꯏꯔꯒ ꯍꯧꯒꯠꯂꯤ꯫ ꯀꯗꯥꯏꯅꯣ? ꯄꯤꯔꯛꯑꯣ, ꯑꯩ ꯐꯦꯡꯉꯨꯔꯒꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪ ꯄꯥꯏꯔꯨꯔꯅꯨ, ꯈꯨꯠ ꯍꯥꯝꯕ ꯑꯣꯏꯅ ꯑꯩ ꯁꯨꯝ ꯇꯧꯕꯤꯔꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯆꯨꯝꯂꯦꯟ ꯃꯣꯏꯒꯤ ꯔꯨꯝꯗꯒꯤ ꯈꯤꯇꯪ ꯊꯣꯛꯂꯒ ꯂꯩꯕ ꯕꯦꯁꯤꯟꯗꯨꯗ ꯀꯣꯟꯗꯨ ꯐꯦꯡꯗꯣꯛꯏ꯫ ꯂꯩꯔꯦꯜ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯀꯣꯟꯗꯨ ꯐꯦꯡꯕ ꯂꯣꯏꯔꯒ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ, ꯑꯗꯨꯒ ꯑꯅꯤꯗꯨ ꯇꯨꯝꯃꯨꯔꯁꯤ ꯍꯥꯏꯅꯗꯨꯅ ꯔꯨꯝꯒꯤ ꯃꯩꯗꯨ ꯃꯨꯊꯠꯂꯒ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯜꯂꯤ꯫ ꯑꯕꯦꯒ ꯔꯥꯍꯨꯜꯒꯁꯨ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯇ꯭ꯔꯨ ꯂꯞ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯅꯤꯗꯨ ꯃꯐꯝ ꯑꯃꯗ ꯎꯅꯔꯤ꯫ ꯑꯕꯦꯅ, ꯑꯗꯨ ꯇꯥꯃꯣ, ꯂꯩꯔꯦꯜ ꯍꯣꯏꯗ ꯏꯕꯥꯅꯤ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯆꯠꯁꯦ ꯍꯥꯏꯅꯣ? ꯃꯣꯏꯗꯤ ꯏꯕꯥꯅꯤꯁꯦ ꯐꯖꯅ ꯅꯨꯡꯁꯤꯅꯩꯔꯥ ꯅꯨꯡꯁꯤꯅꯗ꯭ꯔꯤꯔꯥꯁꯨ ꯈꯪꯗꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯈꯔ ꯆꯤꯜꯂꯤ, ꯈꯤꯇꯪ ꯀꯣꯝꯕꯒ ꯆꯠꯁꯤ꯫ ꯆꯤꯟꯈ꯭ꯔꯄꯣꯠꯅꯤ ꯑꯁꯦꯡꯕ, ꯄꯦꯜꯂꯦ ꯑꯩꯗꯤ꯫ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯉꯩꯗ ꯆꯤꯔꯥꯏꯗꯨꯗꯤ ꯀꯥꯏ ꯌꯧꯔꯛꯇꯣꯔꯦ ꯍꯥꯏꯕꯗꯣ ꯈꯔ ꯈꯔꯗꯤ ꯈꯟꯊꯕꯤꯌꯨ꯫ ꯑꯩꯕꯨ ꯆꯤꯔꯥꯏ ꯇꯥꯡꯉꯕꯣ ꯍꯥꯏꯁꯦ? ꯍꯦꯔꯥ, ꯆꯤꯔꯥꯏ ꯐꯥꯎꯗꯤ ꯇꯥꯡꯗ꯭ꯔꯤꯗ, ꯅꯪꯁꯨꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ꯫ ꯍꯣ ꯇꯥꯡꯉꯝꯗꯥꯏꯒꯤ ꯈꯔ ꯈꯔ ꯍꯟꯖꯤꯟꯕ ꯍꯧꯔꯛꯑꯕꯅꯤ, ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯉꯁꯤ ꯑꯩꯅ ꯏ ꯀꯔꯛꯇꯅ ꯅꯨꯄꯤ ꯆꯦꯟꯅꯤꯀꯣ꯫ ꯏꯁ, ꯊꯧꯅ ꯐꯔꯦꯗꯀꯣ ꯌꯣꯡ ꯏꯀꯥꯏ ꯊꯤꯕꯤꯁꯦ꯫ ꯅꯪ ꯑꯗꯨꯒꯤ ꯃꯤꯡꯗꯣ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯩꯅ ꯉꯁꯤ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯆꯦꯜꯂꯗꯤꯕ ꯀꯞꯅꯤ꯫ ꯍꯣꯏꯅꯦ, ꯀꯞꯆꯔꯒꯦ, ꯑꯝꯇ ꯀꯞꯍꯟꯕꯤꯔꯣ ꯑꯩꯕꯣ꯫ ꯁꯤ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯔꯥꯍꯨꯜꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯁꯨꯁꯃꯤꯒꯤꯅꯤ꯫ ꯂꯥꯛꯂꯤꯕ ꯐꯣꯟꯗꯨ ꯑꯕꯦꯅꯁꯨ ꯎꯔꯤ꯫ ꯑꯕꯦꯅ, ꯏꯁ, ꯁꯤꯕꯨ ꯁꯨꯁꯃꯤ ꯍꯥꯏꯁꯦ ꯗꯥ ꯆꯨꯝꯂꯦꯟꯗ ꯅꯝꯂꯂꯤꯗꯨ ꯇꯧꯔꯝꯕ ꯅꯨꯄꯤ ꯑꯐꯥꯎꯕꯤꯗꯨ ꯅꯠꯇ꯭ꯔꯣ? ꯀꯩꯒꯤꯅꯣ ꯃꯥꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯏꯁꯦ? ꯍꯥ, ꯀꯩꯒꯤꯅꯣꯕ? ꯗꯥ ꯆꯨꯝꯂꯦꯟ ꯐꯪꯍꯧꯗꯕꯒꯤ ꯅꯪ ꯑꯃꯨꯛ ꯄꯥꯝꯃꯛꯏꯖꯥꯠꯂꯣ? ꯁꯨꯁꯃꯤꯒꯤ ꯀꯣꯜꯗꯨ ꯎꯕꯗ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯛꯄꯅꯤ ꯑꯕꯦꯅ꯫ ꯔꯥꯍꯨꯜꯅ, ꯀꯩꯅꯣ ꯁꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯤꯖꯥꯠꯅꯣ? ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯥꯏꯕꯤꯌꯨ ꯄꯥꯏꯕꯤꯌꯨ, ꯀꯩ ꯍꯥꯏꯅꯣ ꯍꯪꯉꯨ꯫ ꯃꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯉꯩꯗꯨꯗ ꯐꯣꯟꯗꯨ ꯇꯠꯈꯤ꯫ ꯐꯣꯟꯗꯨ ꯇꯠꯈꯤꯕꯗꯨꯗ, ꯀꯩꯗꯧ ꯄꯥꯏꯗ꯭ꯔꯤꯅꯣ ꯍꯥ? ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯅꯪꯉꯣꯟꯗ ꯃꯥꯅ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯃꯔꯝ ꯁꯦꯡꯅ ꯍꯥꯏꯔꯨꯀꯣ, ꯑꯩꯗꯤꯅꯦ ꯂꯩꯔꯦꯜꯗꯧꯅꯒ ꯀꯠꯊꯣꯛꯑꯒꯅꯦ ꯏꯁꯥ ꯂꯩꯃꯟ ꯑꯣꯏꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦꯀꯣ꯫ ꯃꯁꯝ ꯈꯔ ꯌꯥꯎꯔꯤꯗꯣ ꯂꯨ ꯀꯣꯛꯇ꯭ꯔꯤꯕ ꯐꯣꯏꯒꯗꯕꯅꯤ ꯑꯩꯗꯤ꯫ ꯁꯤ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯀꯣꯜꯗꯨ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯕꯦꯅ ꯄꯥꯏꯈꯠꯂꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯔꯥꯍꯨꯜꯅ ꯐꯣꯟ ꯄꯥꯏꯈꯠꯂꯤ꯫ ꯑꯕꯦꯅ ꯂꯥꯝꯂꯒ ꯐꯣꯟꯗꯨ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯏ꯫ ꯍꯜꯂꯣ, ꯔꯥꯍꯨꯜ? ꯑꯍꯥꯎ꯫ ꯔꯥꯍꯨꯜ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯐꯠꯁ ꯌꯦꯡꯂꯤ ꯑꯕꯦꯗ꯫ ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ? ꯁꯪꯕ꯭ꯔꯣ? ꯉꯁꯤ ꯑꯣꯐ ꯅꯠꯇ꯭ꯔꯣ? ꯑꯧ ꯃꯥꯅꯦ, ꯀꯩ ꯍꯥꯏꯒꯦ? ꯅꯪ ꯁꯪꯉꯗꯤ ꯏꯕꯥꯅꯤ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯑꯕꯦ ꯃꯃꯤꯠꯇꯨ ꯐꯩꯖꯩ ꯔꯥꯍꯨꯜꯗ ꯌꯦꯡꯂꯛꯏ꯫ ꯁꯨꯁꯃꯤ, ꯑꯩꯗꯤ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯏ꯫ ꯅꯪ ꯀꯥꯏ ꯆꯠꯅꯤꯡꯉꯤꯅꯣ? ꯃꯃꯤꯠꯇꯨꯁꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯑꯕꯦꯗ ꯌꯦꯡꯂꯛꯏ꯫ ꯀꯩꯁꯨ ꯅꯠꯇꯦꯗ, ꯁꯨꯝ ꯀꯣꯏꯊꯣꯛꯎꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯀꯨꯏꯔꯦ ꯑꯩꯁꯨ ꯃꯄꯥꯟꯒ ꯊꯣꯛꯇꯕ꯫ ꯅꯍꯥꯟꯈꯩ ꯁꯨꯁꯃꯤꯗꯨ ꯀꯣꯜꯒ ꯀꯩꯁꯨ ꯇꯧꯔꯛꯄ ꯅꯠꯇꯦ ꯔꯥꯍꯨꯜꯗ꯫ ꯃꯥꯅ ꯉꯁꯤ ꯇꯧꯔꯛꯄꯁꯤꯗ ꯔꯥꯍꯨꯜꯁꯨ ꯉꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤ, ꯅꯪ ꯍꯥꯟꯅꯁꯨ ꯍꯥꯏꯗꯕꯅꯤꯅ ꯑꯩꯗꯤ ꯆꯠꯊꯣꯛꯏ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯃꯊꯪꯗ ꯆꯠꯂꯁꯤ꯫ ꯁꯨꯁꯃꯤꯗꯨ ꯐꯣꯟ ꯊꯝꯈꯤ꯫ ꯑꯕꯦꯗꯤ ꯔꯥꯍꯨꯜꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯍꯨꯜꯅ, ꯑꯁ, ꯑꯩ ꯈꯪꯗꯦꯍꯦ, ꯑꯩ ꯃꯥꯒ ꯅꯍꯥꯟꯈꯩ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯗꯦꯀꯣ꯫ ꯅꯍꯥꯟꯈꯩ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯒ
ꯀꯩꯒꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯣꯏ ꯆꯠꯁꯦ ꯍꯧꯔꯛꯏꯕ? ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯑꯗꯨꯒꯤ ꯑꯔꯤꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯅꯨꯄꯥ ꯐꯪꯗꯕꯤꯗꯣ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯃꯗꯣ ꯑꯩ ꯏꯁꯨ ꯀꯥꯔꯛꯏꯗ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯑꯕꯦꯅ ꯀꯞꯉꯥꯡ ꯇꯧꯔꯛꯏ꯫ ꯏꯁ ꯃꯊꯪꯗ ꯑꯃꯨꯛ ꯀꯣꯏ ꯆꯠꯁꯦ ꯀꯥꯏꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯁ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯁꯨꯝ ꯍꯥꯏꯖꯤꯟꯕꯅꯤꯗ꯫ ꯆꯠꯂꯣ ꯐꯩ ꯅꯪꯁꯨ ꯈꯪꯉꯤ ꯉꯁꯤꯗꯤ ꯃꯥꯗꯤ ꯅꯥꯈꯨꯟꯕꯤ ꯃꯊꯟ ꯄꯣꯛꯄꯤꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯐꯩ ꯅꯪ ꯃꯥ ꯂꯧꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯕꯦꯗꯨ ꯀꯞꯅ ꯃꯈꯣꯡꯒꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯥꯍꯨꯜꯅ ꯑꯃꯨꯛ ꯒꯥꯔꯤꯗꯨ ꯐꯠ ꯀꯥꯈꯠꯂꯒ ꯊꯧꯔꯛꯇꯨꯅ ꯑꯕꯦꯕꯨ ꯇꯥꯟꯅꯩ꯫ ꯑꯕꯦꯁꯦ ꯉꯥꯏꯈꯣꯃꯤ ꯑꯩꯗꯤꯕꯀꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ꯫ ꯑꯕꯦ ꯃꯅꯥꯗ ꯍꯥꯞꯇꯕ ꯃꯈꯩ ꯒꯝ ꯆꯠꯂꯤ꯫ ꯔꯥꯍꯨꯜꯅ ꯒꯥꯔꯤꯗꯨ ꯈꯪ ꯈꯥꯝꯃꯤ꯫ ꯑꯕꯦꯗꯤ ꯗꯨꯃꯛ ꯒꯝ ꯆꯠꯂꯤ꯫ ꯔꯥꯍꯨꯜꯁꯨ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯔꯒ ꯑꯕꯦꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯀꯩꯅꯣ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯄ ꯇꯥꯔꯦꯃꯤ꯫ ꯀꯥꯈꯠꯂꯣ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯒꯥꯔꯤꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯦ꯫ ꯆꯠꯂꯣ ꯅꯪ ꯀꯅꯥ ꯇꯥꯟꯅꯕꯤꯔꯣ ꯍꯥꯏꯒꯦ? ꯏꯇꯣꯝ ꯆꯠꯆꯕꯅꯤ ꯑꯩ꯫ ꯅꯪ ꯏꯟꯅꯔꯛꯇ꯭ꯔꯗꯤ ꯀꯅꯥꯝꯇ ꯌꯦꯡꯉꯛꯑꯣꯏ꯫ ꯅꯪꯅ ꯅꯊꯧ ꯂꯩꯇꯅ ꯇꯥꯟꯅꯔꯛꯄ ꯅꯠꯇ꯭ꯔꯣ? ꯑꯕꯦ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯁꯤ꯫ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯃꯤ ꯃꯥꯡꯁꯤꯗ꯫ ꯁꯤ ꯍꯥꯏꯔꯒ ꯑꯕꯦꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯒꯥꯔꯤ ꯇꯝꯅ ꯈꯪꯆꯤꯡ꯫ ꯑꯕꯦꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯐꯝꯃꯤ꯫ ꯔꯥꯍꯨꯜꯁꯨ ꯑꯃꯨꯛ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯐꯝꯃꯤ꯫ ꯑꯩꯁꯦ ꯌꯥꯝ ꯊꯥꯖꯗꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯐꯩ ꯁꯤ ꯍꯥꯏꯔꯒ ꯔꯥꯍꯨꯜ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯨꯝꯂꯦꯅ ꯀꯣꯜ ꯇꯧꯏ꯫ ꯑꯃꯗꯨꯁꯨ ꯐꯣꯟꯗꯨ ꯁꯠ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ ꯚꯥꯏ ꯇꯥꯕ꯭ꯔꯣ? ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ? ꯆꯨꯝꯂꯦꯅ ꯑꯍꯧ ꯚꯥꯏ ꯇꯥꯏꯌꯦ ꯑꯩ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩ꯫ ꯀꯩꯗꯧꯔꯒꯦ? ꯚꯥꯏ ꯅꯪ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯤ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ꯫ ꯑꯩ ꯉꯁꯤ ꯅꯣꯏꯗ ꯅꯨꯄꯤ ꯆꯦꯜꯂꯛꯀꯦ꯫ ꯆꯨꯝꯂꯦꯟ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯦ? ꯍꯣꯏ ꯆꯠꯂꯒ ꯂꯩꯔꯝꯃꯨ ꯑꯩ ꯗꯣꯟꯗ ꯐꯣꯟ ꯇꯧꯈꯤꯒꯦ꯫ ꯍꯣꯏ ꯚꯥꯏ꯫ ꯔꯥꯍꯨꯜꯒꯤ ꯉꯁꯤꯒꯤ ꯃꯇꯧꯗꯨꯗ ꯑꯕꯦꯗꯤ ꯏꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯁꯦꯡꯕꯗꯤ ꯑꯕꯦ ꯗꯥꯛ ꯃꯆꯥ ꯑꯃ ꯇꯧꯕꯅꯤ꯫ ꯑꯅꯤꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯑꯕꯦꯅ ꯀꯥꯏꯗꯅꯣ ꯆꯠꯂꯤꯁꯦ? ꯑꯩ ꯌꯨꯝꯗ ꯍꯟꯅ ꯊꯤꯜꯂꯝꯃꯨ꯫ ꯔꯥꯍꯨꯜ ꯀꯩꯝ ꯈꯨꯝꯂꯛꯇꯦ ꯒꯥꯔꯤꯗꯨꯗ ꯑꯃꯨꯛ ꯊꯧꯔꯤ꯫ ꯇꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯝꯃꯨ ꯍꯥꯏꯕ꯫ ꯊꯤꯟꯒꯦ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯄꯦꯄꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ꯫ ꯁꯤ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜ ꯒꯥꯔꯤꯗꯨ ꯆꯨꯝꯂꯦꯟ ꯍꯣꯏꯔꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯆꯨꯝꯂꯦꯟ ꯍꯣꯏꯒꯤ ꯒꯦꯠꯇ ꯁꯤ ꯑꯩꯈꯣꯏ ꯌꯨꯝꯂꯣ? ꯀꯨꯝꯃꯣꯏ ꯀꯩꯗꯧ ꯀꯨꯝꯗꯣꯏꯅꯣ? ꯑꯩꯅ ꯊꯥꯡꯉꯒ ꯄꯨꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯀꯨꯝꯃꯨꯀꯣ꯫ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯨ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨ ꯊꯤꯟꯒꯦ ꯍꯥꯏꯔꯦꯗꯅ꯫ ꯁꯣꯝꯗꯁꯨ ꯆꯨꯝꯂꯦꯟꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯂꯩꯔꯦꯜꯗꯤ ꯈꯪꯂꯕꯅꯤ꯫ ꯂꯩꯔꯦꯜꯗꯤ ꯌꯥꯝ ꯂꯥꯡꯇꯛꯅꯅ ꯉꯥꯏꯔꯤ ꯔꯥꯍꯨꯜꯒꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ꯫ ꯍꯥꯏꯕꯗꯤ ꯑꯕꯦꯒ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯩꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯍꯛꯁꯤꯟꯅꯗꯤ ꯈꯪꯂꯨꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯣꯏꯁꯨ ꯀꯅꯥꯅꯁꯨ ꯊꯥꯖꯗꯦ꯫ ꯔꯥꯍꯨꯜ ꯍꯣꯏ ꯂꯥꯛꯄꯒꯤ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯂꯩꯔꯦꯜꯗꯨ ꯍꯥꯊꯨ ꯊꯣꯛꯂꯛꯏ꯫ ꯔꯥꯍꯨꯜ ꯍꯥꯟꯅ ꯀꯨꯝꯊꯔꯛꯄꯗꯨꯗ ꯂꯩꯔꯦꯜ ꯅꯨꯄꯤꯗꯨꯕꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯂꯩꯔꯦꯜꯅ ꯑꯗꯨꯝ ꯍꯦꯛ ꯌꯦꯡꯂꯛꯄꯗꯨꯗ ꯔꯥꯍꯨꯜꯗꯤ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯑꯕꯦꯗꯤ ꯀꯨꯝꯊꯕꯤꯕ ꯅꯠꯇꯦ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯗꯦ꯫ ꯂꯩꯔꯦꯜꯅ ꯌꯦꯡꯂꯛꯄꯗ ꯑꯕꯦ ꯃꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯑꯕꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯏꯕꯦꯝꯃ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯂꯥꯛꯑꯣ ꯀꯨꯝꯃꯛꯑꯣ꯫ ꯑꯕꯦ ꯂꯩꯔꯦꯜꯅ ꯍꯥꯏꯕꯗꯨꯒ ꯇꯥꯕ ꯅꯠꯇꯦ ꯔꯥꯍꯨꯜꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯨ ꯍꯥꯏꯕꯅꯦ꯫ ꯔꯥꯍꯨꯜꯗꯨ ꯑꯕꯦꯗ ꯄꯤꯁꯨꯃꯨꯅꯤ ꯁꯨꯛꯆꯤꯜꯂꯒ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯦꯜꯗꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯂꯤ꯫ ꯔꯥꯍꯨꯜ ꯂꯩꯔꯦꯜꯗ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯂꯩꯔꯦꯜ ꯑꯁꯤ ꯑꯝꯇ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯎ꯫ ꯁꯤ ꯍꯥꯏꯔꯒ ꯔꯥꯍꯨꯜꯗꯤ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯔꯥꯍꯨꯜꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯕꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯂꯥꯛꯑꯣ ꯀꯨꯝꯃꯛꯑꯣ ꯁꯥꯎꯅꯔꯤꯔꯣ? ꯁꯥꯎꯅꯕ ꯅꯠꯇꯦ ꯂꯩꯔꯦꯜ ꯑꯁꯦ ꯑꯩ ꯊꯤꯜꯂꯨ ꯂꯥꯎ ꯍꯥꯏꯁꯤꯁꯨ ꯑꯝꯇ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯇꯣꯝ ꯆꯠꯈꯤꯅꯤ ꯉꯁꯤ꯫ ꯑꯁ ꯌꯥꯔꯦꯍꯦ ꯄꯛꯇꯦ ꯃꯤꯅ ꯆꯦꯟꯕꯤꯒꯦ ꯍꯥꯏꯁꯤꯗ ꯀꯣꯛ ꯆꯦꯜꯍꯧꯔꯨ ꯂꯥꯛꯑꯣ꯫ ꯑꯅꯤꯗꯨꯁꯨ ꯅꯝꯗꯅ ꯂꯩꯔꯦꯜꯅ
ꯑꯕꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯔꯥꯍꯨꯜꯗꯤ ꯍꯥꯟꯅꯒꯤ ꯆꯨꯝꯂꯤꯟꯒꯤ ꯀꯥ ꯑꯣꯏꯔꯝꯕ ꯑꯗꯨꯝꯅ ꯂꯩ꯫ ꯂꯩꯔꯅ ꯄꯨꯁꯤꯟꯗꯨꯅ ꯑꯅꯤꯗꯨꯁꯨ ꯆꯪꯂꯛꯏ꯫ ꯁꯤꯗ ꯂꯩꯔꯝꯃꯣ, ꯑꯩ ꯆꯥꯒ ꯂꯣꯜꯂꯨꯒꯦ, ꯅꯪꯒꯤ ꯍꯣꯡꯅꯕ ꯐꯤꯁꯨ ꯄꯨꯔꯛꯀꯦ꯫ ꯑꯕꯦ ꯀꯩꯝꯇ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯂꯩꯔꯦꯜꯗꯤ ꯑꯕꯦꯕꯨ ꯀꯥꯗꯨꯗ ꯊꯤꯟꯖꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯂꯛꯂꯒ ꯃꯥ ꯀꯤꯆꯟꯗ ꯆꯪꯂꯛꯇꯨꯅ ꯆꯥ ꯂꯣꯟꯈꯠꯂꯤ꯫ ꯆꯨꯝꯂꯦꯟꯁꯨ ꯍꯜꯂꯛꯇꯨꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ꯫ ꯂꯩꯔꯦꯜ ꯊꯣꯡꯅꯥꯎꯗꯒꯤ ꯆꯨꯝꯂꯦꯟꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯆꯨꯝꯂꯦꯟꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯂꯩꯔꯦꯜ ꯀꯤꯆꯟꯗ ꯆꯥ ꯂꯣꯜꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯅꯤꯗꯨꯗꯤ ꯃꯊꯛꯇ ꯂꯩꯈ꯭ꯔꯕꯣ? ꯂꯩꯍꯧꯋꯦ꯫ ꯔꯥꯍꯨꯜꯗ ꯑꯩꯅ ꯃꯊꯛꯇ ꯑꯗꯨꯝ ꯀꯥꯈꯠꯂ ꯂꯩꯔꯝꯃꯣꯅ ꯍꯥꯏꯈꯤꯕꯅꯦ꯫ ꯂꯩꯔꯦꯜꯅ ꯇꯧꯔꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯆꯨꯝꯂꯦꯟ꯫ ꯆꯥ ꯂꯣꯜꯂꯤꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯍꯣꯏ꯫ ꯏꯃꯥ ꯍꯣꯏꯗꯤ? ꯕꯕꯥꯒ ꯀꯩꯀꯩ ꯈꯔ ꯂꯩꯔꯨꯅꯤꯅ ꯊꯣꯛꯈꯤꯕꯅꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯆꯥꯗꯣ ꯂꯣꯏꯁꯤꯜꯂꯒ ꯃꯊꯛꯇ ꯀꯥꯔꯣ꯫ ꯍꯣꯏ꯫ ꯆꯨꯝꯂꯦꯟ ꯃꯊꯛꯇ ꯀꯥꯈꯠꯈꯤ꯫ ꯆꯨꯝꯂꯦꯟ ꯔꯨꯝꯗ ꯆꯪꯂꯒ ꯃꯐꯤ ꯃꯔꯣꯜꯗꯣ ꯍꯥꯟꯅ ꯍꯣꯡꯉꯤ, ꯑꯗꯨꯒ ꯑꯃꯨꯛ ꯕꯥꯠꯔꯨꯝꯗ ꯆꯪꯂꯒ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯂꯩꯔꯦꯜꯁꯨ ꯆꯥꯒ ꯑꯆꯥꯄꯣꯠꯀ ꯄꯥꯏꯔꯒ ꯗꯗꯥ, ꯆꯥꯁꯦ ꯑꯝꯇ ꯄꯤꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯅꯤꯗꯨꯁꯨ ꯆꯥꯒ ꯆꯥꯅꯕꯒꯗꯨ ꯄꯥꯏꯔꯒ ꯂꯥꯛꯏ꯫ ꯆꯨꯝꯂꯦꯟꯅ ꯊꯣꯡꯗꯨꯗ ꯇꯣꯛ ꯇꯣꯛ ꯊꯤꯟꯗꯨꯅ ꯚꯥꯏ꯫ ꯔꯥꯍꯨꯜꯁꯨ ꯊꯣꯡꯗꯨ ꯁꯠ ꯑꯗꯨꯝ ꯍꯥꯡꯉꯤ꯫ ꯑꯕꯦꯗꯨ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯃꯤ꯫ ꯔꯥꯍꯨꯜꯅ ꯁꯣꯐꯥꯗ ꯐꯝꯃꯤ꯫ ꯆꯥ ꯊꯛꯁꯤ꯫ ꯑꯕꯦ ꯂꯥꯛꯑꯣ ꯌꯥꯔꯦ, ꯈꯔ ꯄꯩꯔꯗꯤ꯫ ꯆꯨꯝꯂꯦꯟꯅ ꯑꯕꯦ ꯀꯔꯤꯅꯣ? ꯑꯕꯦꯅ ꯁꯥꯎꯔꯤꯁꯦ ꯀꯩ ꯍꯥꯏꯕꯤꯔꯒꯦ ꯚꯥꯏ? ꯔꯥꯍꯨꯜꯁꯨ ꯁꯠ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤ꯫ ꯁꯨꯁꯃꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯒꯤꯅꯤ ꯉꯁꯥꯏꯗꯩ ꯄꯩꯔꯤꯁꯤ꯫ ꯂꯩꯔꯦꯜꯒ ꯆꯨꯝꯂꯦꯟꯒꯁꯨ ꯐꯠ ꯌꯦꯡꯅꯩ꯫ ꯑꯕꯦꯗꯤ ꯔꯥꯍꯨꯜꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯦꯜꯅ ꯁꯤ ꯁꯨꯁꯃꯤꯅ ꯀꯩ ꯍꯥꯏꯔꯛꯄꯩꯅꯣ ꯅꯪꯅ ꯄꯩꯔꯤꯁꯤꯅ? ꯍꯣ, ꯀꯣꯏꯕ ꯆꯠꯂꯨꯁꯤꯅ ꯍꯧꯔꯛꯏꯕ꯫ ꯑꯩꯒ ꯎꯅꯔꯝꯗ꯭ꯔꯗꯤ ꯃꯥ ꯆꯠꯈꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯅꯍꯥꯟꯈꯩ ꯑꯣꯐ ꯂꯩꯕꯗꯅꯦ ꯑꯗꯨꯝ ꯆꯠꯂꯝꯅꯤꯕ, ꯑꯗꯨꯅꯅꯤ ꯑꯣꯐ ꯂꯩꯕ ꯅꯨꯃꯤꯠ ꯈꯪꯗꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤ꯫ ꯔꯥꯍꯨꯜꯅ ꯇꯥꯅꯤꯡꯗꯦꯗ, ꯀꯥꯏꯗꯩ ꯋꯥꯔꯤꯅꯣ? ꯁꯨꯁꯃꯤ ꯀꯥꯏꯅ ꯎꯗ ꯀꯨꯏꯔꯦ, ꯃꯁꯛꯄꯨ ꯀꯥꯎꯁꯤꯜꯂꯛꯑꯦ꯫ ꯆꯨꯝꯂꯦꯟꯒꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯊꯦꯡꯅꯈꯤꯕꯗꯒꯤ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤ꯫ ꯆꯨꯝꯂꯦꯟꯒꯤ ꯂꯨꯍꯣꯡꯉꯝꯗꯥꯏ ꯍꯥꯏꯕꯗꯨꯗ ꯂꯩꯔꯦꯜꯁꯨ ꯆꯨꯝꯂꯦꯟꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯆꯨꯝꯂꯦꯟꯁꯨ ꯅꯨꯃꯤꯠꯇꯨ ꯂꯩꯔꯦꯜꯗ ꯍꯥꯏꯗꯣꯛꯈꯤꯗꯕꯅꯤ꯫ ꯃꯥ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯃꯣꯏ ꯄꯨꯟꯕꯒꯤ ꯆꯥꯛ ꯑꯃꯗꯤ ꯊꯣꯏꯕ ꯍꯣꯏꯗ ꯇꯧꯈꯤ꯫ ꯆꯥꯁꯤ ꯊꯛꯑꯣ꯫ ꯑꯕꯦ, ꯑꯩ ꯅꯪꯒꯤ ꯍꯣꯡꯅꯕ ꯗ꯭ꯔꯦꯁ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦꯀꯣ꯫ ꯁꯤ ꯍꯥꯏꯔꯒ ꯂꯩꯔꯦꯜꯗꯨ ꯔꯨꯝꯗꯨꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯑꯇꯩꯅ ꯈꯪꯗ꯭ꯔꯕꯁꯨ ꯆꯨꯝꯂꯦꯟꯗꯤ ꯈꯪꯂꯤ ꯂꯩꯔꯦꯜ ꯁꯥꯎꯔꯦ ꯍꯥꯏꯕ꯫ ꯆꯨꯝꯂꯦꯟꯅ ꯅꯪꯁꯨꯕ ꯇꯣꯟꯒꯤ ꯃꯃꯥꯡꯗ ꯂꯨꯍꯣꯡꯉꯝꯗꯥꯏ ꯋꯥꯗꯣ ꯎꯅꯕꯩꯗꯣ ꯐꯠ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯏ, ꯑꯃꯁꯦ ꯄꯩꯈ꯭ꯔꯦ꯫ ꯔꯥꯍꯨꯜꯁꯨ ꯏꯉꯛ-ꯉꯛꯅ ꯌꯦꯡꯂꯒ ꯐꯖꯩ, ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤꯅꯤ ꯁꯥꯎꯔꯕ? ꯀꯂꯤꯗꯀꯣ ꯁꯨꯁꯃꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯃꯌꯥꯏꯁꯦ꯫ ꯂꯩꯔꯦꯜꯗꯣ ꯑꯃꯨꯛ ꯐꯅꯦꯛ ꯐꯨꯔꯤꯠ ꯄꯨꯗꯨꯅ ꯑꯕꯦ, ꯁꯤꯁꯦ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯍꯣꯡꯗꯣꯛꯑꯣ, ꯄꯨꯡꯁꯨ ꯉꯜꯂꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯔꯦꯜ ꯆꯨꯝꯂꯦꯟ ꯍꯣꯏꯅ ꯐꯝꯂꯤꯗꯨꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯆꯥꯁꯦ ꯊꯛꯎ ꯂꯥꯛꯑꯣꯗꯅ꯫ ꯂꯩꯔꯦꯜꯁꯨ ꯈꯨꯝꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯆꯨꯝꯂꯦꯟꯅ ꯚꯥꯏ, ꯑꯃꯁꯤ ꯁꯥꯎꯈ꯭ꯔꯦ, ꯅꯪ ꯑꯕꯦꯒ ꯆꯥꯁꯤ ꯊꯛꯃꯤꯟꯅꯔꯣ, ꯉꯟꯁꯨ ꯉꯜꯂꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯕꯥꯅꯤ ꯊꯣꯛꯑꯒ ꯏꯟꯁꯥꯡ ꯂꯩꯔꯨꯔꯁꯤ꯫ ꯑꯩꯒꯤ ꯆꯥ ꯁꯔꯨꯛꯁꯦ ꯑꯁꯣꯝꯗ ꯄꯨꯈ꯭ꯔꯒꯦ꯫ ꯍꯣꯏ ꯍꯣꯏ ꯚꯥꯏ, ꯑꯩꯁꯨ ꯏꯇꯨ ꯑꯝꯇ ꯊꯦꯝꯃꯛꯈꯤꯒꯦ, ꯅꯪꯁꯨ ꯅꯇꯨ ꯊꯦꯝꯃꯨꯔꯣ꯫ ꯆꯨꯝꯂꯦꯟꯅ ꯑꯁꯦꯡꯕ ꯐꯠꯁꯨ ꯐꯠꯇꯦ ꯑꯣꯏꯕ ꯃꯥꯒꯤ ꯁꯨꯁꯃꯤ ꯍꯥꯏꯕꯤꯗꯣ꯫ ꯁꯤ ꯍꯥꯏꯔꯒ ꯆꯨꯝꯂꯦꯟ ꯃꯣꯏꯒꯤ ꯀꯥꯗ ꯂꯩꯔꯦꯜꯒ ꯃꯥꯒꯒꯤ ꯆꯥ ꯁꯔꯨꯛꯇꯨ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫